Arambai News Guwahati da Maitilon gi pau tabiriba singbu yan hanba maktada chingangbam Sujitra Rani na khurumjari. Hauzik pungbam asi fawbagi oina maruoiba samlapa pau khara lawminarase. Assamda school admission, government job appointment, Aadhaar card amadi atai thabak singi oina lagliba October amadagi birth certificate khaktamak single document oina sizinaragani. Chaliba chahi asigi October amadagi registration of births and deaths amendment ek English singini kulhumdoi Assamda chatnaba hauragani. Bill asigi pandamdi birth certificate bu as group proof ki amatta ngaraba yetnaningai leitraba praman ohenba sini. Asida sunatana voter list sembagi yauna tongan ba hiram kaya dasu birth certificate asina amatta ngairaba single document oina sizinaragani hairi. Assam ki CM Himanta Biswa Sarma ngarang kanagumba mana mahaki loinabi natraga loinabi gi company Pride is Entertainments Private Limited na India lengak tagi sale phangki natraga claim tauki haibagi matik chaba praman piba ngamlabadi mahak public life tagi potharagani hairakre. Panbayai Congress MP Laikhidraba Assamgi Hanegi CM Tarun Gogoi gi machanupa Gaurav Gogoi na Private Limited asina Pradhan Mantri Kishan Sampad Scheme gi makhada Government of India dagi lupa crore taragi subsidy phangki haina sirakiba maral adugi paukhum oina CM Himanta Biswa Sarma na microblogging site X ta warol asi irakibani. Indian Postal Services ki Nagaon Division sin langduna hokiba September mapan Singari Basti Hozai de pangthokiba thorom amada da Community Development Program hokre thorom gi manung channa Indian Postal Service na leingakpu nagrik singi yum thong khuding yohannabagi thorang paikhatli haibadu miyam khanghanabagi pangthokiba awareness mifamda Hozai gi MLA Ram Krishna Ghosh na Chief Guest aduga Hozai Jila Parishad ki Chairperson Romabala Devi Post Office Nagaon Division gi Superintendent Devasis Goswami, BDO Meenakshi Mahanta Amadi Dhol Pukri Development Block ki Chairperson Sumila Devina Guest of Honor Oina Saruk Yake. Haukiba Yumsagaisan Numiki Nungthil Manipuri Boys Hostel Silcharda World Media Council Assam State Unit na Sen Langduna Federation of Haumi Manipur gi Mute Singa Barak Tampak Assam gi CSO leader sing nongin NGO gi executive amadi social activist singa loinana akhanaba mifam ama WMC gi vice chairman Dr. KN Chan mifam apu oiduna pangthokre mifam aduda haumi gi luchingba sapam cha jadumani na chief guest amsu gi advisor Saikhom Komlakant na guest of honor MSPA Manipuri Sahitya Parishad Assam gi hanagi vice president Surja Kumar Sarma ga loinana Laren Lakpam Champalal na special guest oina saruk yakhe Haumigi Luchingba Sapam Cha Jadumanina, Hauxikoriba Manipurgi, Pibam Singda, Wakhalon Kaya, Fondo Krabagi, Matung, Dr. KN Chan, Saikhom Komlakanta, Suja Kumar Sarma, Lai Lakpam Champalal, Konsam Bishwazit, Laishram Manglemba, Soibam Haridas, Seram Herazit, Okram Lakhi Kanta, Amadi Somor Luangna, Manipurgi Hauxikoriba Pibamasigi Matanga, Kupna Namina Duna. Kuki Singna Lakpadagi, Manipura Orekliba Pibam Hainako Valarik Amasu, Mipam Asida released okay. Manipurgi Pibam Asida, Aikoi Pumba, Jungshin Minapam, Toi Haiba, Warep Amasu, Lowki Haina, WMC Assam Unit Ki, Joint Secretary Mutumuna Donna, Paudam Lakli. Manipuri People's Front MPF Assam gi team amana Manipura numit mari ni chupna village volunteer amadi relief camp singda angamba mating tawkrabagi matung rang amukhana MPF ki president Yengkhom Upendra na Thambal Mari College ki principal Dr. Khuraiza Mohan gi lamjing makhada Chochanpur dagi lanjenduna Utlau amadi Oinam Girls Higher Secondary School relief camp singda changafam logduna lairiba maroina angang singda sana khonabagi potlam sing amadi acha thakna chingba hakthengna na chatuna yen thokre MPF Assam na makhatana tengbang tongnaba hotnajari hainasu publicity secretary GS Thongrana thadorakpa chirol amana makhatana phongdorakle Handakta Laikhidraba Apokpa Marup Ahan Tarani Thoigi Luching Puren Amadi Manipuri Sahitya Parishad Assamgi President Suoibiramba Nauriya Mushnagi Mafamda Laishu Katuna Ikai Khumnajaba Amadi Awawa Fongdopagi Mifam Ama Naharol Korirol Silup Assam Jananeta Irabot Ningsing Loop Amadi Lininghal Fulo Ningsing Loop na Punna Sinduna Korirol Sanglen Lakhipur da Pangthokre
Thorom haugalakpada leikitraba Nauriya Musnagi Saktamda Leishu Amadi Maira Katuna Ikai Kumnaba Utki. Ningsing Lupki President Ingudam Binod Amadi Korirol Silupki President Tokchom Biswanatna Mipamapu Iduna Chatakiba Thoramasida Leikitraba Oza Musnana Hingling Matamda Tobiramba Tabak Thoram Singh Amadi Maki Punsigi Maramda Ningsing Lupki Thoburen Sagapam Biren Silupki Thoburen Wahengbam Binoy Kumar Haurongbam Kishore Irungbam Ongbi Prabhavati Nongthombam Biren Kangabam Biren Wahengbam Vidya Sundar Ingudam Nilvir Amadi Naurem Nilamanina Wangangke Minidani Tumina Laiduna Luching Purena Sigi Tawaina Laramlenda Ingna Nungainan Lainanaba Tabung Mapuda Tongi Zaki Hainasu General Secretary Sagapam Biren Tador Pachirol Amana Pongdorakle Asidasu Natri Ahan Tarani Toy Amadi Apok Pamarupki Luching Purel Oibiramba, Manipuri Saite Parisat Assamgi President Su Oibiramba, Amadi Udarbon Basic Training Institute ki President Su Oibiramba, Saknaraba Luching Purel, Nauriya Amusnana, Laikidababu, Manipuri People's Front MPF ki Maikei Su, Tamoy Shokna, Nungaitaba Fongdograkli, Amadi Imung Manungi Awabadasu, Saru Yazari Hairakli. Luching Purel Asina Laikidabasi, Mitei Purupki Men Katpangam Laroidaba, Achoba Mangzaba Ama Oina, Dumakle Horagane, Laikitraba Ozaibungona, Laram Lenda, Nungai Yaifana Layrunaba, MPF na, Taibung Mapugi Mafamda, Tongnijari Hainasu, Publicity Secretary GS Tongrana Tadorok Pachirol Amana, Fongdorakle. Asumna haukiba September gi chechet mapan thangza numit ki ayuki pung taruk ka minute kuni thoida apokpa marup ahan tarani thoi hongna sangi luching ahan amadi lining han ibungogi majai bungo atomba Nauriya Amusnana taibang kumai loiduna mapugi khoya tan khe lagliba September gi chechet tara taruk thangza numita laikidraba ahan ibungogi lana thoram hongna sang khubam laishram khun mamang lekaida apokpa machamanai sing amadi imung manung singna Sin Langduna Pangtok Kadori. Numid Asibu Ahal Ibungo, Numid Asida Ahal Ibungo Bu Sakang Bihoba Amade, Nungsi Biba Mipung Kudimakna, Saruk Yabiranaba, Mediagi Kutangda, Daragi Mafamda, Baujil Chena, Mipung Kudimakta, Yohanzaba Ngamdavadagi, Mediagi Mating, Logza Kibagi, Iral Ngakpiu, Haina, Tobu, Ahan Tarani Toy Apok Pamarup, Honasangna, Mayamda, Paujelakle. Hozek Manipur ki Pauda. Kuki militant singna Bisnupur district ki Fubala Khulgi maning thangba sarukta amukasu nongmai kapshelakpadagi khunja singnasu handuna nongmai kapkre sagol sel numit ki numidang athengba fawba nakal animakna nongmai kapnakhi haire ngarang ayuk pung tarerom taba matamdasu ikhang khangauduna kuki militant singna bomb langsilakhe bomb langsilakpaduda khunja sing mi painaduna yum thadoktuna chenaba yaukhe adubu khunja volunteer sing di hanba laitana handuna kapkhe khunja singna Bisnupurgi SP K Mega Chandrada Paupiduna Kuki militant singna bomb amadi nongmai masing khangdana kapsilaklibasi laktuna yengbiranaba haizakhe khudakta SP masamak thokdok thokpamda laktuna yengsilakibaga loinana ahenba security force thazilakani haibagi thazaba piramkhi haire Kanglup ki irang asigi lanpham ama oriba Kakching district ki Sugnu Kendra gi manung chana lairiba serogi oina leizariba apunba low pari chahumga humdragi manungda low pari chamaga taradi low panba ngamdabadagi arembada taduna leire haire Sugnu amadi serogda BSF IRB amadi police na chingbana ngak senbagi thabak chathajarabasu Sugnu amadi serogda santi hanjinba ngamdri Kul Anyasiga Tainaba Chingi Saruk Singh the bunker Sadana Kuki militant singna Adumak Laibadagi, Lowuk the Kumduna Low Suba Kinabadagi, Low Parikayasi, Ariambada Taduna Laibani. Madagasida Hokiba Sagol Sanumiki Numidang, Yangang Pokpi Maning Chingdagi Kuki militant singna, Tangana Laiba Mitei Kul Singda no make up Shilak Padagi, Kulgaliba Kunja Singna Su Amukhanduna no make up crack. Panbayai combined force no operation Chataduna Yangang Pokpi Maning Chingsang Paringda. Kuki militant singna tongan ba mafam singda saramba bunker taruk thugai kre adubu kuki militant singna mafam asida amuk hana changsilaktuna makhoigini hainingba matagum nongmai kapsilakibani Haukiba September ni pan palel da kuki militant singna landarak padagi khulngak liba singa nongmai kamnabada Assam Rifles ki kangbu su yaukshilakuna nongmai kapshilak padagi AR gi nongmai na panduna laikhidraba Kakching chumnang laikai yengkhom jitengi hakchang janim smoke tagi aroiba mathong mangam pangthoknabagi damak ngarang takdal amadi maki imung manungna laushin khre
अथौब जितेंगी हकचांग माकी पोकफम लमदम तमना पुदुना लाकपदा लंबी परिंगदा लेरंबा मियामना लेक्सु कतुना अथौब असिबु इकाई खुमनाबा उतखि मियामगी खोंगचरदुदा कक्चिंगी हानगी एमएलए वाई सुरचंद्रसु याउखि खोंगचरदुदा थगदालगी कन्वेनर वाइखोम रतन कुमारना फोंदोखिबदा येंखोम जितेना मिसी असिगी दाई येंखोम जितेंगी मिसी असिगी दाइता स्टेट लेंगाक अमदी असम राइफल्सना पुगदबनी हाइखि बीजेपी की डबल इंजिन लेंगा सिना मणिपुर थोलिब कांगलुप की इरांग असि लोइसिनगे हायरबदी नुमित निनीदा लोइसिनबा याय अदुबु बीजेपी लेंगा गसी कन्नब होनबदा था मरी हेना चंगली थोंग असि बीजेपी कनगे मणिपुर मियाम सीरो हाइबनी हाइना जेडीयू मणिपुर स्टेट यूनिट की सेक्रेटरी निमाइजान लुवांग नंगरांग फोंदोखरे कोनु ममांगदा लेबा जेडीयू की ऑफिस दा पांगथोकपा पाउगी मिफम अमदा मणिपुर के असम राइफल्स लोग थोखो हाइना मियामना लाउरिबसी मणिपुर लेंगा की मखुत्ता लेबनी मियाम की खंद्रबा लेंगा असि लेफम थोकद्रबनी हाइबा वफमसु महाकना मखाताना फोंदोखि था मरी हलक्लब फाउबदा थोकलिबा वाथोक असिगी वारोइसिन स्टेट अमदी सेंट्रल लेंगाकना पुरकपा ngamdrabada मनपुरी मीडिया एसोसिएशन बेंगलुरु MMAB लुक्राम लेरक यूथ क्लब अमदी मनपुर की अईब लुपसिंगी अपुनब लुप मलालगी अपुनब मिफम अमना नुंगांगबा फोंदोखिबगा लोइनना थोकलिबा वाथोक असि अथुबदा वारोइसिन अमा पुरकनबा लेंगाकी मिटेंग चिंगसिलक्ले ngarang lukram lerak youth club sagol bangi auditorium da pangthokiba phongwa mifamda club asigi president mayengbam robindro malalgi vice president pralad sharma sarat chan thiam secretary rakesh naurem assistant secretary mayanglambam uttam kumar executive member khetrimim subadini aib dr uma mayengbam MMAB ki president RK Jhaljit advisor potsangbam om prakash Soibam Susil, Daniel Thiam, General Secretary John Nongmai Them amadi atay atay maruoiba member kyana saruk yaki. Wathok lanthok asigi achumba reporting Manipur ki columnist sing, writers sing amadi historians sing na marik chumna iduna local newspapers sing khaktanatana national amadi international newspapers sing da su ibagi tangai fadaba leirakle Manipur ki apunbagi ngamkhai amadi saktam ngangnanaba miyamgi khongjangda aibi singna matam chupada lepli lanjenariba ichil inaw singi pukning wakhal sonthabiganu maina chakraba yum sing lengakna athubada hanagum soidana sabirakani haibagi wafam sing wangang loi singna thamki Bangalore da mahi tambalakpa mahiroi singidamak MMAB na pangba yaba mating pangnanabagi matangdasu kupna khanakhi Manipur gi lakpa mahiroi singbu Bangalore gi lengaknasu free education pihanabagi matangda marilingnaba singda taksinabagi wafam MMAB gi mute singna pukhalakhi numit mangani gi khongchatta Manipur laktuna micham miyam gi awabada saruk yaduna tengbang poklam sing yenthokiba MMAB gi mute mapanbu taramna okladuna makoina tharakhiba relief ki potlam sing lukram lerak youth club ki lomi singna Manipur gi relief camp tararomda yenthokre haina malal gi secretary Rakesh Nauremna khanghalakli Hojik atopa pau singda Masagi chahi humputaruk suraba Indian origin Tharman Sanmugarat namna Singapore gi mapan suba president oina rang sagol sel numit wasak lokre Mikhalda mahakna landslide victory fangkrabagi chayol ani matung chahi humputaruk suraba Indian origin economist amadi civil servant asina president oina ngarang wasak lokhibani India ki prime minister Narendra Modi na Tharmanda nungaibasu phongdokre miyamna mangonda pirakhiba akanba mandate adu mangda thamlaga Tharman na haiki multiracialism gi mapangal kangkhat hanaba amadi hena inclusive oiba society ama semgatnaba mahakna lenga community group sing amadi atay voluntary organization sing amasung lebak namaka khusamnana thabak tawgani Tharmanna Singapore gi ahanba non-Chinese president candidate oibatanatana ahanba non-Chinese president su oiri mahak English ngini amadagi politics ta khongdarakhibani Aroiba dangasigi tentakpa maruiba pau khara Bihu jagoi gi mathangda Assamna Boro singi Bagrumba jagoi su world record thamnanabagi pandamda changsilakli Kwaktadagi Kangwai yoba fauba leiriba barricade pumbangarang lo thokre DIG R3 angam kamai amadi IGP 22 gi K Habib ki supervision makhada district SSP amadi security force ki
ꯊꯧꯔꯥꯡ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗ ꯀꯝꯃꯨꯅꯦꯜ ꯚꯥꯏꯂꯦꯟꯁ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯩꯔꯤꯕ ꯃꯣꯔꯒꯁꯤꯡꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯤꯕ ꯍꯛꯆꯥꯡ 63 ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IG IK ꯃꯨꯏꯋꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 13 ꯐꯥꯎꯕꯗ ꯀꯥꯡꯂꯨꯞꯀꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ 165 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ हाईवे नंबर 2 दिमापुर इम्फाल लंबी ngarang hangdokre pot thanna yawba gari 268 kangpokpidagi imphal tamna thaujilakhre aduga ahangba gari 238 na kangpokpi phauraga senapati tamna thaudokre chahi naujaribi machanupi thokpi amabu hatpagi damak mizoram da nupi ama chahi 10 jail da lainanaba court na wayel pikre Local wine industry chakot hanabagi damak Meghalaya gi CM Conrad Sangmana ngarang Silongda Northeast Fruit Wine Incubation Center sangakre state asida hauba haising dagi semba wine asi recognized brand amada semgotnabagi pandamda thorang asi paikhalakibani Sikkim Manipal Medical Institute of Sciences ta khanghoduna maikjakpagi thogdog ama thokre adubu thogdog asida asogapan gi pawdi amata leitri Visakhapatnam dagi Mumbai da paiba private jet ama Mumbai airport ta kaiduna tasinkre adubu aircraft asida tonglakhiba miyoi 9 samna da hinghore 9 asigi manungda passenger na 6 ni aduga crew member na 2 ni Haukiba yumsa kaisa nume Jammu Kashmir gi Anantnag district ta security force amadi terrorist singi marakta kapnabada Indian Army gi colonel ama major ama amadi DSP ama sahid oikre Anantnag district ki Kokraknak area da lumduna ramba terrorist singna landaraktuna nongmai kapnabagi thogdogasi khanghoduna thokibani amadi Tamil Nadu gi minister Udyanidhi Stalin na Sanatan Dharma gi mayokta ngangkiba cheyetna bongang adugi matangda ahanbagi oina paukhum piraduna Prime Minister Narendra Modi na Sanatani sing Chekshin Biu India block na Sanatan Dharma muthatnaba hotnari hairakre Ngasi yun na di Arambai News Guwahati da Migdilon gi pau sandok chaba matang sa loishin zaboga loinana tabiriba singbo amukasuhan na kurumjari